ngasi ayu phongkiba tongan tongan manipuri sifong singdigi amasum thokiba thawdo wathok singdigi maruoibi I pausing khongasaraga manipur top channel gi maikeri mayamda thamjagi anbada nongmaina panba yawnu nupi ahum sokle district magistrate sing license nongmai sing deposit tonana ba khangan ki bo order mawa laudrabra mathang sai english singani ga kungani thoi ki march taraga mapan fob gi manungda soidana pangthok lagadaba taraga ni thoi super manipur legislative assembly gi mikhal mangoinana tongan tongan be assembly constituency singda mikhal ga mari leinaba thawdok sing leptana tholakpagi manung sana ngasin nungthilsu khangabo AC da nupi miyamda police na escort tawraga lakpa ACC gi BJP gi mirep oinanaba thawrang diba case major mangangi worker singna nongmai amadi nauri kapsil lamada nupi ani sokle hari thawdo singa sinungtil pung ohum makhairom tarakpada khangabok AC gi manung chanba khangabok part 3 lamlong makhalai khaida thokibani thawdo sida furambadagi sokla bising adudi khangabok part 2 dagi thoksom roma amasung khangabok part 1 dagi ningthaujam rebikani makhoyani mak khong amasung khutki saruk singa soi so hari thawdo adu thokraba matung khangabok ta pangthokpa pawgi mifam amada women organization khangabok WOK gi secretary laisra binon hai ngasi gi lebak thiba thawdo si WOK na yamna kana kandem tawi thawdo si kadidagi thokibano hairaga de hokhiba sai english singani ga taraga mapan gi jun kunga mapanda khangabok ki oiba jila parishad pradhan naharol singh mahila singh yauna mifam pangthok tuna लौखिबा वारेप की मयुक्त ngasi khangabok makhalai kaida leiba moirang them pavitra gi yumda case major mangang na meeting phang thorakpadagi thokhibani haiki ngasi gi meeting pang thokpha maduda case major mangang na thobal police ki sub inspector boboy kauba amana lulusingba team amaga loina duna lakhi meeting tawi hariba mapamadugi nupi singa paw faunaduna mapamaduda nupi miyamna sangsin kibani matamadu case major mangang worker singna miyamadu nongmai utup amadi nauri puthok tuna kian khanganduna nampu do meeting adu pangthok pa horakhibani meeting asi karigi matangda tawribano haiduna pangthok liba maphamadu yaunaba miyamna sangsin kibani hairaduna police ki sub inspector boboina lusingba police team adu yauna karigi damak nupi miyamda nongmaina namhalibano naurina karigi damak kaphanbano amasum utup watupna karigi thahanbano hainasu pawmi singi mafamda hangki mana makhatana hai case major mangangi worker sing nupi miyamda khutharaga yengduna lekhiba police personnel singi mathakta action lokalo makhogi garina thengjinba masum nam khairamlaga satkiba sida aso open kaya marumsu yahori punamak sing asi police ki mamangna thokiba ngaktani case major mangang matik sadaba lusingba mani maramaduna माकु ngasi boycott tawragani haina su phungdokhi nonena ngasi gi thawdo du maki workers sing nongmaina namduna ki halamba miyamdo utup watup na phuramba nauri kaplamba dugi mobile na namhoba video clip sing loinamak lei haina su WOK gi secretary laisram binona phungdoraki amaronda ngarang numidang amasung ngasi gi ayuki lonaba nonggai matung pungkhai rom salakpada yairipok sangamdabi mathak laikai da sakhangdaba singna numai round kya kapsilamadigi phamungda tumduna leijabi nupi ama panduna sokle solabi nupi dugi maming bembem sei kunthra manga mapuroiba MD Abdul Ghaffar Elis nahamu kawi bembem na tumningai da yumthaktagi jinga mathakgi nomai maru phawjilaklaga maki khutta panbani hairi thawdo asigi matangda Andropolis station da report tokre aloina thawdo asibu yaningdaba phongdoktuna ngasi sangamdabi mathak laikai community hall da miyamna wakat mi phamduna condemn tokre ngasi pangthokiba sit and protest adugi matangna sangamdabi Mahamadan Club CMC gi president MD Anisan hai miyamna tumna hipnaraba matungda yumlakta numai kapsinba miyamda aki akhang piba amadi asu apan nanghanba thawdo asi club amadi lekai miyamna akan mamongda yaningde kanana kadi manam gidamak yumlakta numai kapsilam libano haibado athubada singdokpira kadabani manipur lenga ki home department maraleba miyoi sing athubada puthok piduna matik sab loge ba sarak pibiyo hainasu home gi thabak supuriba chief minister gi pukning singsinki manam khatana hai thoningdaba thawdo tholagdibi singasi अथुबदा फाबिदुना मतिक चाबा सैराक पिबिद्रबदि क्लब असिना लेकाई मियाम अमदि लमदमसिगी CSO सिंग खुसमनदुना मखल क्यागी खोंजंग संगसिनगनि हाखि
अदुगा सिट एंड प्रोटेस्ट तौदुना सरुक याखिबसिंगना युमलक्तु नुमै कापसिनबदा यानिंगदे मिसर मियामदा अकी अखंग पिबिगनु मरा लेबिसिंग अथुबदा सेराक पियो हाइना इबा प्लेट कार्ड सिंग पाइखि हाइन सुपाउसना मखाताना फोंदोरकली तेंतंगना पाउंगतंग म्यामदा थमजगे तोंदोन सनाना स्कूल बु रामकृष्ण मिशन स्कूल उन्थोगलोबगी मयोक्ता वकलकले रामकृष्ण मिशन स्कूल होंदोखनखिगदबनी हाई कोर्ट नवेंबर कुनगमरी इंग्लिश कुनगमथोई फाउबदा पाखुम पिरकदबा नोटिस पीखरे इम्फाल मयोल लैरिबा अरिबा स्कूल सिंगी मनुंगदा अमा ओइना अदुंगै कुमजा इंग्लिश समपन यांखैग मपंदा उरिपोक्ता लिंखतुना लैरखिबदगी मणिपुर गवर्नमेंट सखंगबा लैंगाकसिगी स्कूल फाउबु ओइरगलाबा तोंदोनसना हाई स्कूल बु रामकृष्ण मिशन प्राइवेट स्कूल ओंथोकनबगीदमक अनौबा स्कूल असिगीदमक सेंगबत सगलकलिबा पुनमक लेफंदुना अरिबा स्कूल असिगी कैंपसदगी रामकृष्ण मिशन स्कूल होंदोखनखिगदबनी हाइदुना हाई कोर्ट ऑफ मणिपुर वकलकपदगी कोर्टना मरी लेनबा रेस्पोंडेंट सिंगदा मथंग थागी कुनगा मरी फावगी मनुंगदा मखोइगी ओइना पाखुम सिंग पिरकनबा नोटिस इशू तौखरे हाइना पाव मन मखाताना फोंदोरकली अतोप यामना लेबक थिबा पाव मन एक्सीडेंट अमा सिरे असीबा मा लेरमले ngasi yo angan bada imphal ukhul lambi gi yaingang pokpi yoramdai da lambi gi nakal da khamduna leiba truck amagi maningda thomjiluba Honda Activa thorakpa miyema laikanaba ngamdana khudakta laikhidrabagi maming yandrembam tondonba mitei si kunganipan apokpa laikhidraba wai manglem kawi yaingang pokpi makha laikai digini amaromda ngasi ayu pung 8 makhairom tarakpada kaksing khonang mari phangbagi mafam amada Sandel district ki mahamni khuldagi ar happy sei kungamari apokpa ar lapsan kauba miye ama siduna leramle hain su phungdorakli marak thana state si wangbara thokpa aten ma paw khra myam da thamjage kumja english ani ga kungi riot ka mari lainana delhi ge assembly na facebook saman tawkhre kumja english ani ga kunda delhi da thokiba riot singumba kanglup ki irang sing thingabagi suggestion singamadi थाउदोक सिंगदुगी एविडेंस पिरनबा नवेंबर अनिदा लाक्लबा दिल्ली असेंबली की कमिटी ऑन पीस एंड हार्मोनी ना फेसबुक ता खंगनख्रे समन अदुना हाय मसी हौखिबा फेब्रुवारी दा फेसबुक ता थाखिबा नोटिस अदु मखा सथरकपनि अमसुम मेटर सिगी मतंगना हौखिबा जुलाई दा सुप्रीम कोर्ट ना पिखिबा वर्डिक्स का मरी लेने एजेंसी ना रिव्यू तौबा समन अदुगी कॉपी अमना हाय फेसबुक ना अक्टोबर 19 गा मथुदा appearance pigdaba representative singi ming sing amasum designate sing tharakadabani hainasu pausna pali samanaduna makhatana hai kariguma representative tharaktaba tarabadi assembly gi prevalence sokpaga mari leinana proceedings lakhotagani February da thakiba samanaduna kumja english singaniga kungi February da national capital da thokiba kanglop ki irang sing adubu thijiliba committee da statement piranaba matik saba senior miyema lakhanaba khangan ki haina pausina supali atopa amana lawmi ama har leiba ngamdabadigi mathanda sijakre Madhya Pradesh da masagi mahi marong thabra sizinana har leiba ngamdabadigi masagi sai nifugamanga suraba lawmi ama irai numita mathanda sijakre state asi DAP matik sana phangdabigi asuba problem ama mayukna duna leiribane amasum Ashoknagar district leiba lawmi adu mahaki lawfom da sizinanaba ammonium phosphate DAP fertilizer leiba ngamdabadagi hu thaktuna sijakhibani laikhidraba lawmi adugi imungi miyoi singna police ta phongdorakpada ma hokhiba numit kya ne si har leinanabagi matam ngaiduna leirakhi amasum numit khudingi leptana matam ngaibada waman badagi maha irai numit ki ayukta hu thalaga sijakhibani Masum Madhya Pradesh ki cooperative society lising ahunga samri mathak har gi stock leitabadagi state asina DAP fertilizer gi asauba crisis mayuk naribani hain supali atopa pawamanamo Bombay High Court na Aryan Khan da bail pikre Bombay High Court na film star Shahrukh Khan gi masanupa Aryan Khan da lupa lakh amagi bond da bail pikre sagol sunumita Aryan Khan Arbas amasum munmun Damesa da BLP kiba Justice NW Sambre na makoida security ama natragana amadigi hena furnish taunaba masum Narcotics Control Bureau gi investigating officer gi ayaba yaudana Mumbai natragana India thadolaga satana basu khanki makoida manaba activity singda amuk
yaudana ba case asigi matangna public statement pidana ba irai numit khuting gi ayuk pung 13 dagi nungtil pung ani fawba NCB gi office ta satnana ba loinana office asina kaurakpa atai matam da su satnana ba direction pikhi Kodasina makhatana makoida mawong amatada witnessing da ithil pidana ba amasum trial thinta hanana ba khonadana ba amasum order da panba tarik khuding makta court lakna ba su khanki makhoi ahumak irai numiki athengba da thadokhi thasigi anida Cruz Jas amada party satharingai da pangthokiba reta NCB na fakibna ha oiriba mi ahumasida Justice Sambrena Sogol Sunumiki Numidanga BLP Kiyamasum Irai Numita Akupa order Thoki Hanisupali Makasa Tarapoina Topa Pawamana MSME Apikpa State Singda Manipur Tabakwai Digi Yamna Pidi India Government Ki Ministry of Micro, Small and Medium Enterprises MSME Gi Makhara Tabakwai Digi Yamna Piba Ngamba Amadi Udiam registration khwaidagi yamna tawba India gi apik state singi ranking Manipur na mako oire MSME na form Udiam registration data gi report matungina India gi apik state amadi union territory sing haibadi Andaman Nicobar Arunachal Pradesh Chandigarh Dadar and Nagar Haveli Daman and Diu Ladakh Lakshadweep, Meghalaya, Mizoram, Nagaland, Puducherry, Sikkim, Amadi Tripura, Hyderabad State Sing Asiga, Sangdam Navada Manipur na Thabak Pibagi Sang Amadi Udiam registration Tobagi Sang Yamna Heli Hari. Hiramasiga Mari Lainana, Chief Minister Nongthongbom Berena Maki social media account Tagalak post Amanahai. MSME gi Makhara Miyamna registration Tohanba Amadi Thabak Pibigi Sang asi India gi apik state singi manungda Manipur na ahanba tarakpa amadi awang nungpoki oina anisuba taba ngamlakpa asi yamna nungaiba phawi India government ki data asigi matungina sayesigi July 13 phawbda state asigi miyoi lising taraga mathoiga samaga humdraga nithoi registration tawkhre loinena scheme asigi makhara state asigi thabak phangdriba miyoi lising maudraga mapanga sawaga humfuga nipana thabak piba ngamkhre masi state asigi oina hawdokiba start up Manipur amasum trifet singba program sing asigi mahi saba horakpani sohari Ministry of MSME na form analysis of Udiam registration data report asigi matungina say asigi June 13 fawbada Manipur da MSME gi Udiam registration puna lising taraga mathoiga samaga humdraga ni thoi tawkhi Andaman and Nicobar gi oina lising ani samaga humdra Arunachal Pradesh gi oina samapan ga nifuga nithoi Chandigarh gi oina lising taret ka somaga kuntra Dadar and Nagar Haveli gi oina lising ani ga somaga maudraga mari Daman and Diu gi lising amaga sahunga kuntra ka taret Goa gi lising taret ka sahunga taraga mari Ladakh gi Sanipan ga nifuga taret Meghalaya gi Sanipan ga humdra ga taret Mizoram gi lising amaga sahunga kun ga taret Nagaland gi lising amaga sumna gi nifuga taruk Puducherry gi lising mari ga samapan ga ani Sikkim gi songa ga kun ga mathoi amade Tripura gi lising ani ga samri ga kuntra ga manga registration tawkhi haina supau sina mayek singna pali atopa paw mana Manipur da bank branch kuntra ATM booth nifu hangdolagani Bagabat Gate Karat Yumthong Sangduna account hangdokna ba thabak lokholagani Chief Minister Manipur gi mi singa yengna bada laifam thokpa bank masing asi yamna namely award pa men khanaba satliba senba sai asigi aroiba fawbada Manipur da bank branch kuntra masum ATM booth nifu tuan mafam singda hangdokna ba state asida laidiba national amadi private bank singda khangan khre haina Union Minister of State for Finance Bagabat Krishna Rao Karatna Fungdokre Hainsu Pali Amaromdana vaccine gi combing operations at Taragani Manipur Guena Kobina Kwaidi Yama Sugolaba district Wediba Impal West ki Assembly constituency Sinda COVID vaccination gi combing operations at Taragani Haina district Sigi DC TS Kidan Kuman order Tokre order Sigi Matungina Matang Thana Bember Nipanda Sekmai Assembly constituency Mapanda Lamsang AC Tarada 1000 AC Taramathoida Nauria Pakanglapa AC Taragani Thoida Langthabal AC Taraga Humdoida Pasu AC Taraga Mangada Wangoi AC Taraga Tarukta Mayang Impal AC Taraga Tareta Sagolban AC Taraga Nipanda Uripok AC Taraga Mapanda
Thangwaiban AC Kunda Kaisamthong AC amadi Kunganithoida Singjama AC the operations atharagani hairiba operation asida assembly constituency sing asida lairiba polling station khudimakta vaccination drive atharagani hain supali atopa pawmana Lamlai AC ki miyamna Chief Minister N Biren bu waraure BJP Lamlai mandal na sinduna ngarang nongada coming playground pangthokiba nomgi oiba political conference amada Chief Minister Nongthombam Biren saru yakhidraba tungda mahakna social media da thadorapa warol adu tarubada party asibu nungsijaba miyoini haiba kayana Chief Minister N Biren bu yamna sathina waraukre social media da viral oirakiba Chief Minister gi wafam adudi mahakna ngarangi thauramadu saru yakhidabagi maram piraduna hai central minister ama lakhiba sengna hairabada court gi CM lakpadigi CM oirabanina mina khudong chaba laukhikedra khanbadigi mahak lakhidabani mathang thana be martareta party gi national executive ki mifam pangthokadori mifam asi virtual oina pangthokpa taragadi mathangi nimit November 9 na miyam gi mangda lakani aduga taibomsa gi meeting yauragani BJP bu nungsiba miyoi singaduna hairibana Lamlai Assembly constituency da BJP ki ticket tanaribasi ibomsa mathanda nate atai miyam amasu lairi maramduna Chief Minister gi video message aduda taibomsa gi meeting yauragani hairibasi yamna sathina fazadaba misang mikhai naiba waphamni mapu sogatpagi wangangni asigumba waphamasi Chief Minister gumba mana haiba yade maramdi mahak BJP gi worker amada ticket piba ngambagi authority leite BJP gi parliamentary board gi su mahak na saude maramaduna mahak na BJP gi mapangal kalhananabagi damak Lamlai Assembly constituency da laktuna political conference saruk yaba amadi wangang bada thoina kaiba leite madunatana miyoi khara khaki maming palaga mangona sagatpagi wangang badudi BJP bu nungsijaba makoi punamaki thamoida khangduna lebangamde haujiti Chief Minister na social media ra phongdorakiba video message adu lamlai da leiriba miyam marakta mirep oigani hairiba miyoi amakhakna mangona Chief Minister gi thauja lei makpu nungsi masu mahaki ticket soidana fangani haina board khomle somna ticket tanariba singbuna sanghat hatpire makoina makata na hai Chief Minister na mirep oigani hairiba ibomsa gi meeting na saruk yaba lakani hairiba sina party asigi damak wana thabak tawjariba worker kayada ningba kainingai orei Chief Minister na misang mikhai naidana lamlai da BJP gi board khomba laklagani thoina kaide madunatana candidate amagi mingda saugotpo ina board khomba laklagadi BJP gi phiral pairaga protest torakpa yai amasum protest aduda amuba phiral su pairakpa yai hainasu pausna makhatana phongdorakli tentang na topa pawa man Imphal da petrol liter da lupa samaga taraga paisa kuntraga matho yokre North East da Manipur na petrol mamal khwaidigi wangli diesel na ahum subada leiri Imphal la hayeng thangja numiki ayuk pung taruk tagi mathang numiki ayuk pung taruk ki mamang fawada yona na ba Indian Oil Corporation na lepki petrol liter amagi mamal lupa samaga taraga paisa kuntraga matho yokre Iste na petrol da lauba value added tax VAT gi sang yamna wangman man maram oiraduna leba asigi North East state singi capital singda yonariba petrol ki mamal dagi Manipur na khwaidigi wangni aduga diesel da lauba VAT gi sang hanthaba maramna mamal khwaidigi wangba state singi manungda ahum subada laikhi haina supausna phundorakli atopa paw manamo covid ki laiset kauna khre curfew thugaiduna parks na lagaw khaunare Malem sinma thungna sandoktuna misimina kya thogaliba COVID-19 gi laiset asina Manipur so akan masafu firaktuna noma kangdana misimina thoklinge amadi laiset asibu lakshina balangana numidangi curfew salairingai saira sida Diwali kumai nakshalakpaga iroinana mafam kya da paksana lagaw khawba honare state asida sayesi gi April thagi aroi besarukti COVID-19 gi anisubo wave na akan masafu firaktuna nongmada miyoi songwa gi mathakta positive oiduna amadi miyoi taraga mangagi mayada siduna yamna phibam sadaba mong amada lairurabani adubo hawkiba tha amarom asida laiset asigi phibam khara makai safaraktuna positive oibigi sang samadagi tadana lairakpa amadi mi sibigi sang su nongmada 1/2 dagi hengalaktaba asidagi miyamna laiset asibu laithoknarakpagi sang nongmagi hengalakli hain supali atopa pawmana viral oikiba pokso gi case atopa court amada hongna bu wakalakre
सोशल मीडिया की प्लेटफॉर्म अमा ओइरिबा फेसबुक दा वीडियो क्लिप की खुथांगना वायरल सतखिबा स्पेशल जज प्रोसो सेनापति दा सथरिबा केस पु जुरिडिक्शन ओइबा अतोप कोर्ट अमदा ट्रांसफर तौबियु हाइदुना कोर्ट असिना हाई कोर्ट ऑफ मणिपुर वकलखरे हाइरि बिष्णुपुर डिस्ट्रिक्ट की नुपी मसा अमाबु सेक्सुअल एसोल्ट हंजिन सथरि हाइदुना बिष्णुपुर वुमेन पुलिस स्टेशन लखलकपा केस अमग मरी लेना स्पेशल जज प्रोक्सो सेनापति दा चार्ज हियरिंग सिंग सथदुना लाखिबने केस असिगी एक्यूज ओइरिबा बिष्णुपुर पीएस की मनु चनबा कांगपोकपी डिस्ट्रिक्ट की सिनी इनखोंदा लैबा गांगबी गांगमई अपोकपा आदाम गांगमई की मथक्ता पुलिस स्टेशन असिनसु सप्लीमेंटरी चार्ज से थागतखि सथरिबा केस असिगिदमक सोशल मीडिया दा वीडियो क्लिप सिंग थागलकपदगी प्रोसिक्यूशन सिंगी स्पेशल पीपी की मिसंग सिंग थिहनबा याबा मसा ओइबना विक्टिम की इमुंग मनुंग अमसुम जेसी की अपामबगी मतुंग इना कोर्ट असिना अतोपा जुरिडिक्शन ओइरिबा कोर्ट अमदा केस असिबु ट्रांसफर तौबियु हाइना हाई कोर्ट ऑफ मणिपुर दा वकत असिगा मरी लेना कोर्ट असिना मखाताना सथगदबा प्रोसीडिंग सिंग अदो हाई कोर्ट ऑफ मणिपुर की याथंग येंगदुना मखाताना केस पखनबा खंगले हाइना कोर्ट नसु लौथोखरे हारि लोइसिलकपोइना तोपा पाव मन जरिबमदा लनाई स्कूल खरदि एग्जाम पांगथोकनरि कोविड-19 की लाइसत की येंगलगा मणिपुर गवर्नमेंट स्कूल कॉलेज सिंह हंगंद्रबसु जरिबम डिस्ट्रिक्ट दी लनाई स्कूल खरदि एग्जाम पांगथोकपा याउनरे हारि कोविड-19 की सेक्शन थोरांग लौखटपोइना गवर्नमेंट अथिंगबा थंबदगी गवर्नमेंट अमसुम प्राइवेट स्कूल सिंह ऑनलाइन की खुथांगना क्लास तौनरि गवर्नमेंट के अथिंगबा सिगी मरक्ता मिड डे मील की सेंग येनबा अमदी टीचर डे की थौरम माइरोई सिंह स्कूल लाप यौनरी जरिबम की गवर्नमेंट की स्कूल अयाम ऑनलाइन क्लास तब उदे अदुबु प्राइवेट स्कूल सिंह ऑनलाइन क्लास पांथोकनाई मसिना मरम ओइरगा लनाई स्कूल खरदि माइरोई सिंह फिजिकली स्कूल चलगा एग्जाम पांथोकनख्रे अदुना स्कूल खरना एग्जाम पांथोकनब सेम साबा यावरि अमसुम गार्जियन खरगी मतुंगिना जेरिगी स्कूल खरद ऑनलाइन क्लास यावब ngamhौदुबु माइरोई सिंगी ओइना एग्जाम पांथोकपा असि निंगबा काइनिंगाई ओइदि पांथोकलिबे एग्जाम असि ऑनलाइन क्लास यावब ngamba अमसुम ट्यूशन चटपा ngamba माइरोई सिंगी ओइना तौरे अमसुम पॉलिटिकल पार्टी सिंगने इलेक्शन कैंपेन तौबा याबगा यारगा माइरोई सिंगी एग्जाम पांथोकपदि करिगी यारोय हाइबा वखलोना थबक तौरक्लबदि करि ओइरकदगी हाइबा ngamdre हाइना पाउसिन मखाताना फोंदोरगदि दुगा हौजि कोइनदि पाउस मतांग सा लुसिनजरगे पाथोसगी बिसोगी बुलान की यावर्स म्याम ngakpigine masu matam matam gi marui bi pausing म्यामदा लेप्तना पुदुना लाक्सगी हाइना चैनल सिगी मेकेदगी म्यामना थमजरी एंड थैंक यू।